Tingalan Muiva ko, Lusing Bamani, Koi Furup Singi Maratagi, Sahiyankai Matunda, ko, Yam Kandes Dragon Mayama, Tora Matunda, Koi Manipura, Laptuini ko. The one to one Masiga made another episode, event, Mayama ko, Pama Pam, the Mayama Kui Tokre. Tasengna aham miktada ka muibasi adum ai lusingba mani habdu di maduma ai mota ai thamge ko maram di muiba polak pakina polak khibana koi ki naga gi issue haba tare naga gi identity amakak malem senba tungna adum pukhala iko masida question oiri badi karima kanda ka khoi sahi lisang sin sahi lising kaya gi mamang dagi leiraklaba manipur gi apun bagi masak saktam territorial boundary ko hariba singa siga hek karim Taiwan na ba issue kara hek thoke torok ko adum matum de conflict thoi aikoina adum kana si magi history si adum kupna nei ko yam ngan na koi gi IT matam hai batare ko daida akoi gi haugi bani NSN gi apose ko aduga sai gi 2015 bogi laki ba 2001 gi episode akoi 18 June gi su thokre ko marona 2015 gi framework agreement ama leibase masai dagi haurakandani kanu yam kanna amagi weba tonganba constitution tonganba ngasai gi flag ko magi weba kanu gi contiguous area ha batare naga inhabited areas punjin gadabani ga ha concept ka sagalakhiba ko adu yimrona ba state me ang solak ba kolak ko myam dagi yanadana lakpa aduga madu oithokpada wagada pot ama oiba leidana asigumbagi issue ni Maramaduna Hariba, Koi ITC Matamdagi, Lakpaduna, Yamakan Magi, Perasing the Honadana, Lakrabasu, Karimkanda, Koiki, NSNK, NSN, IMG, Fictionga, Kogi, Lakibako, Samina Kablang Vibana, Tuan Liton Rakanda. Aduma po Queen Ui, Aduga Nagagi, Shutungata, when a beer story Mubazu, Kablang Yuko, Amana Kara Katap in the Sakpa Havatare Kablangi, Suzina, Aduga Mubagis Nakara, young, Singing Laga Karatun, had a punging behind the Tariko, and the Nagaling issue with Tola Kribako. And a Siguma Mayamsi, Aquina Yamakupna, Queen Young Minagada Beniko. Haivadi Manipur the Fur Mayamsi, Equina. Hingminaba matamda shared values mayam se sukai kai na lakna gadabani aikoi identity akoina sagatnaba laknaba matamda maramdi furup ama ka khoi hek leitaba matamda manipur gi magi demography ri magi culture kano da akoi mangba asoiba leiba ko maram aduna ko ma haibada manipur se thugai roidabani manipur gi furup kunmari kumanga kuntur ko leiriba se Tuan ba identity ngak na magi unique history lai jaba ngatani Manipur gi manung da ko masi akoi nga aga puthaga bani haibaga se somda la hanning bagi concept ka do ko hojik ka muiba sigum bagi consciousness se matab di lakpa maliko tawbudadi mana wana honara kiba aduga nagasing mayam sing asi akoina kana punsin ba haiba tare actually masi akoi adum khangi yang ngan na British na lak Tringai mamang da pulakhiba pona tre British tholama naga ko ki concept gi la kanda madugi weba fur masa masa gi unique history lejiba mayam singdu agoi mai umbrella aduna ka tawraga lakhibani ko aduna swaida ka lirin ai message amakak mayam da manipur gi fur mayam singda ina pihongningi se asonate ko maitei si hoi yamna anganna matam dagi 33 AD dagi hogna magi major ka parts edum lawra la ko when state formation ga lakhibagi ada early state constitution 2011 gi loyum basilen ga lakhibagi swaigi sum laksalakpagi role ama lobuduna magi major population je maitei were then big brother gi role lawre yam janai ko aduna hariba maitei si masi tasina furup singjina challenge oina tawraga ko hingna basi lakna roidabani haibani aluga maitei singna sumagi chauvinism oiba magi oiba akoin masing yama bani haibagi oiba achauram ka ba haibu tare namat patu hatpi bana tra kana se sigumagi mentality ji sungai leiroi akan leiroi dabani chule rakte ko tamudi marak marak ta oiba Dharma ta yumpham oiba matam gi oiba ko miyoiba sitam tamna kana phiseta badi sela ga chakpai la ini dana ari isujing thengna khiba du ningsing naraga hojik adum hoi khikhaleng ka thana ga dabana te ko aduna adumai furup se akoina yange masi kan ga dabani haibani furup mayam singnasu maramdi maitei ha pose 33 AD gi mamang da bok leiram banati 33 AD to an maning tam principality taret leiram mayam da punjal laga charong mo ga pakhang bana sema ga aluda ithani furup mayam ko yaw rabani aluda
ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯤꯡꯒꯤ ꯇꯝꯒꯤ ꯃꯌꯥꯝ ꯇꯥꯡꯈꯨꯜꯒ ꯃꯩꯇꯩꯒ ꯂꯩꯅꯕ ꯃꯔꯤ ꯈꯥꯔꯣꯡꯒ ꯃꯩꯇꯩꯒ ꯂꯩꯅꯕ ꯃꯔꯤ ꯀꯣꯡ ꯀꯣꯏꯔꯦꯡꯒ ꯃꯔꯤꯡꯒ ꯃꯩꯇꯩ ꯁꯤꯒꯤ ꯀꯨꯞꯄ ꯄꯨꯌꯥꯗ ꯀꯩꯗ ꯃꯤꯅꯤꯁꯀ꯭ꯔꯤꯞꯇ ꯏꯔ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯦ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞꯁꯤꯡꯅꯀꯣ ꯃꯁꯤ ꯄꯣꯄꯨꯂꯦꯁꯟ ꯄꯣꯂꯤꯇꯤꯛꯁ ꯀꯣ ꯃꯤꯁꯤꯡ ꯌꯥꯝꯕꯒꯤ ꯀꯩꯅꯣꯒ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯊꯣꯛꯏꯗꯅ 2001ꯒꯤ ꯁꯦꯟꯁꯁꯇꯒ ꯁꯦꯅꯥꯄꯇꯤꯗꯒ ꯃꯔꯝ ꯆꯥꯗꯅ ꯍꯦꯟꯒꯠꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯁꯦꯟꯁꯁ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯒ꯭ꯔꯣꯠ ꯔꯦꯠꯇ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯂꯩꯔꯝꯕ ꯂꯩꯗꯅ ꯒ꯭ꯔꯣꯠ ꯔꯦꯠ ꯃꯌꯥꯝ 2011ꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯛꯏꯕ ꯒ꯭ꯔꯣꯠ ꯔꯦꯠꯁꯦ ꯁꯤꯗ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯄ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯗꯤꯁꯄꯦꯔꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯁꯦ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯧꯕꯅꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯊꯝꯅꯤꯡꯉꯤꯗꯤꯀꯣ ꯃꯣꯏꯕꯥ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯩ ꯂꯥꯛꯄꯁꯤꯒ ꯂꯣꯏꯅꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯌꯨꯅꯤꯛ ꯀꯩꯅꯣ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯖꯕ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯒꯤ ꯀꯣꯟꯁꯣꯂꯤꯗꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯤꯀꯣ ꯇꯧꯕꯗꯗꯤ 2021ꯒꯤ ꯉꯁꯥꯏꯒꯤ 2001ꯗꯒ ꯊꯣꯛꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯈꯥꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯨꯟ 14ꯒꯤ ꯕꯦꯡꯀꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯥꯏ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯍꯨꯛꯇꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯩꯅꯣꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗꯧꯅꯤ ꯍꯟꯗꯛ ꯃꯥ ꯂꯥꯛꯄꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯒ ꯃꯥꯒꯤ ꯁꯤꯌꯥꯔ ꯕꯤꯔꯣꯁꯤ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ 19 19 ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯩꯈꯣꯏꯅ ꯍꯤꯡꯉꯒ ꯂꯥꯛꯄ ꯉꯝꯃꯤꯕꯁꯦ ꯃꯩꯇꯩꯅ ꯀꯟꯕꯗꯒꯤꯅꯦꯕ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯁꯤ ꯅꯝꯊꯔꯒ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯌꯦꯡꯉꯨ ꯆꯤꯡꯒꯤ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯀꯅꯥꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯂꯤꯔꯤꯟ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯅ ꯊꯝꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯥꯔꯝꯒꯤ ꯀꯣꯝꯒꯤ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯆꯣꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯉꯥꯛꯑꯒꯁꯨ ꯂꯥꯛꯏꯅꯤ ꯉꯥꯛꯁꯨ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯉꯥꯛꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯔꯤꯕ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯁꯤꯅ ꯅꯝꯊꯔꯦ ꯅꯠꯇ꯭ꯔꯒ ꯍꯟꯊꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯒꯗꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯣꯟꯁꯣꯂꯤꯗꯦꯠ ꯇꯧꯔꯛꯏꯕ ꯄꯨꯟꯁꯤꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯔꯛꯀꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯃꯔꯛꯇꯒꯤꯁꯨ ꯀꯔꯤꯒꯨꯝꯕꯗ ꯆꯥꯎꯕꯤꯅꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯗꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯗꯤꯀ꯭ꯂꯥꯁ ꯇꯧꯒꯗꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯏ ꯑꯃꯠꯇꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯉꯒ ꯑꯩꯈꯣꯏ ꯄꯨꯊꯒꯗꯕꯅꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯟꯗꯛ ꯃꯣꯏꯕꯥ ꯂꯥꯛꯄꯁꯤꯗ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯔꯣꯝꯗ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯀꯩꯅꯣꯒꯤ ꯅꯥꯒꯥ ꯃꯤꯌꯥꯝ ꯂꯩꯁꯨ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏ ꯍꯨꯟꯗꯨꯡꯒ ꯃꯩꯇꯩꯒꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯅꯥꯒꯥꯅ ꯃꯌꯥꯝꯕꯅꯤ ꯃꯩꯇꯩꯅ ꯃꯅꯥꯎꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯣꯏ ꯃꯁꯥꯒꯤ ꯃꯤꯅꯨꯁꯀ꯭ꯔꯤꯞ ꯃꯁꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯅꯣꯗ ꯐꯣꯛ ꯂꯣꯔ ꯐꯣꯛ ꯇꯦꯜꯁꯇ ꯌꯥꯎꯔꯒꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯈꯪꯉꯀꯥꯟꯗ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯆꯠꯂꯝꯕ ꯍꯧꯖꯤꯛꯅ ꯏꯟꯗꯤꯌꯥꯟꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯠꯊꯔꯛꯏꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯀꯣꯁꯤꯌꯁꯂꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯦꯇꯦꯟꯇꯤꯞꯂꯤ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯁꯨꯏꯁꯥꯏꯗꯦꯟ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯊꯤꯑꯣꯄꯤꯌꯥꯗ ꯑꯩꯈꯣꯏ ꯎꯈ꯭ꯔꯕꯅꯤ ꯀꯣ ꯑꯗꯒꯤ ꯔꯋꯥꯟꯗꯥꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯈ꯭ꯔꯕꯅꯤ ꯐꯤꯂꯝꯗ ꯀꯩꯅꯣ ꯂꯤꯔꯤꯟꯀꯣ ꯑꯗꯨꯅ ꯕꯜꯀꯥꯟꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯁꯇꯦꯠꯀꯤ ꯕꯜꯀꯥꯅꯥꯏꯖꯦꯁꯟ ꯀꯥꯏꯅ ꯐꯥꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯚꯟ ꯁꯤꯗ ꯀꯣꯁꯣꯕꯣꯒꯤ ꯑꯗꯒꯤ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯑꯒ ꯃꯁꯦꯟꯁꯤ ꯍꯥꯠꯇ ꯀꯔꯤꯝ ꯀꯥꯟꯅꯗꯕ ꯃꯤꯗꯨ ꯂꯥꯛ ꯀꯌꯥ ꯁꯤꯈꯤꯕ ꯑꯀꯣꯟꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯅ ꯃꯍꯩ ꯐꯪꯈꯤꯗꯕ ꯂꯩꯗꯅ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯔꯣꯏꯗꯧꯅꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯥꯂꯦꯝꯗꯒꯤ ꯇꯝꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯝꯒꯦ ꯑꯗꯨꯅ ꯃꯣꯏꯕꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ 23 24 19ꯒꯤ ꯑꯄꯨꯟꯕ ꯃꯁꯛ ꯑꯁꯦ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯤꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯏꯗꯕꯅꯤꯀꯣ ꯅꯨꯡꯁꯤꯕ ꯏꯪꯕ ꯇꯞꯄ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯃꯇꯤꯡ ꯂꯩꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯊꯝꯒꯦꯀꯣ ꯃꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦ